Education ga mari leinaba office ahum ngasi desam gi thomi singna thonglon sinkhre desam gi thomi ahum police na phajinkhre thaudoka sing asi lamphel da laiba Directorate of Education S yauna bapura da laiba sarva shikshan abhiyan amade Education S ki Director pham office ngasi Democratic Student Alliance of Manipur desam na thonglon sinkhre desam head office ki Secretary Finance 𝗬𝗏𝗏 oinam Pilot Khangembam amadi 𝗗𝗑𝗏𝗏𝗏 desam gi thomi ahum police na phajinkhre hairiba thomi ahum asi lamphel da laiba Directorate of Education S ki office thonglon sinbagi thabak chatharingai cherak aduda lamphel police ki team laktuna thomi sing adu phakhibane Manipur gi oina pre primary gi oza oinabagi thabak kauriba asi niyom yaude chanabi yaroi haiduna desam na mamang thaktagi thabak asi gi process makha chathadanaba mari leinaba singda khankhe Adumakpu desamna thamgiba wafam sing thawoidaba mawngda thabak asigi process makha chatharakpana maram oiduna office masiga mari leinaba office sing thong thingjinbani haina desamgi president mayengbam 𝗵𝗏𝗧𝗢𝗏𝗍𝗏 na phongdorakhe mahagna makha tana phongdorakpada pre primary oza oinabagi thabak korakpa matamdagi hauna oza singi training tawfam manipur da leitaba amadi training tawdana oza oishanba haibase chadnaba yaroidaba niyomgi wangmadani haiduna thabak asigi form thaba thingba leikhre adumakpu matam khara leiraba matung hairiba thabak asigi form makha tana amuk tharakhe desamna thabak asigi process thingliba asi tungda haurakliba mahiroi khunai gi khanduna thinglibane masida desamna thamkhiba wafam thawoidaba mawngda form amuk tharakpa haibase desamna hakchina lawe ngasi lonchiliba thong asi kanaguma mioi singna hangdoklamba thoklabadi maduda thoklakpa afafatta nasana pugadabane amaromda thabak astigi form thajilliba ichininaw singna su training yauduna oza karamna oigidoribano masina haurakliba mahiroi singna kayam yamna mangjaba lakani haibasu khanthabiu haikhe मसी प्रोसेस है मथों हुक्तबा सिगुम्बा ओजा खंजनबगी थोंगसे मसी कक्थलबा मतुंगदा मखोय फजना वारी सानरगा मसीगी चप चाबा अखोय ट्रेन तोरबा मिसिंग खननबगी माइक्रोलोमदा संगसिनजि बावबदि अखोय मसी हांगबसु यारोय दुग थोंगजि चथरक तारगदि हेन कनबा खोंजिंग सिंगसलकनी मसीगी दायित्व खुदिम मणिपुर गवर्नमेंट अदिगी मरुन एजुकेशन मिनिस्टर दायित्व लौगदबनि अमतंगा मसीगी ओजा लौबगी थबक्सदे अप्लाई तौबिरिबा सिलिनाव मयामदा देसामगी माइकैदिगी अपील तौजनिंगसि करिनो हाय मतमदे चुम्मी देसामना स्टेट असिदा ओजा वाटपगी अवाटपसे अखोय खंगजे मरुइना स्कूल एजुकेशन दा ओजा लिसिंग तरागा मंगा खरा हेन लेगदबदा ओजा लिसिंग तरेट खरा हेनदगी हेना लेते मसीगी वालहौरिबे 50% हेनबगी मेंसिननबगी मसीगी मथौ ताबसे मसी अखोय खंगजे अदुबो ओजा वाली हाइदना मेंसिनबगी मथौ ताई हाइदना अखोय हिरममतदा ओजा ओइनबगी ट्रेन अमत तौदबा म्यू एमबो ओजा ओहेन बाहाय सिमदी अखोय हिरममतदा एक्सेप्ट तौबम थोकते मसी अखोय मालिमगी चटनबी नेट अखोयगी मसीगी वांगमदनी